ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤꯁꯤ ꯃꯃꯥꯡ ꯊꯥꯗ ꯊꯣꯛꯈꯤꯕ ꯃꯦꯗꯤꯌꯥꯗꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯎꯠꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯊꯧꯗꯣꯛꯁꯦ ꯍꯧꯖꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯋꯥꯔꯤꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯇꯥꯕꯤꯔꯁꯤ ꯍꯧꯖꯤꯛꯇꯤ ꯇ꯭ꯋꯤꯁꯥ ꯁꯔꯃꯒꯤ ꯊꯧꯗꯣꯛ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯇ꯭ꯋꯤꯁꯥ ꯁꯔꯃꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯦ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯍꯜꯗꯤꯒꯤ ꯐꯪꯁꯟꯁꯤꯗ ꯇ꯭ꯋꯤꯁꯥ ꯁꯔꯃ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯎꯕ ꯐꯪꯏ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯌꯦꯡꯕꯗ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯔꯒ ꯂꯩꯕ ꯑꯃꯗꯤ ꯊꯃꯣꯏꯗꯅ ꯅꯨꯡꯉꯥꯏꯕꯅ ꯄꯤꯛ ꯊꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯏ ꯀꯩꯒꯨꯝꯕ ꯀꯥꯟꯗꯅ ꯃꯆꯦ ꯃꯆꯜꯁꯤꯡꯒ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯕ ꯀꯩꯒꯨꯝꯕ ꯀꯥꯟꯗꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯗꯥꯟꯁ ꯇꯧꯃꯤꯟꯅꯔꯤ ꯇ꯭ꯋꯤꯁꯥ ꯁꯔꯃ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛ ꯏꯟꯖꯣꯏ ꯇꯧꯔꯒ ꯂꯩ ꯅꯥꯀꯜ ꯑꯃꯗꯅ ꯇ꯭ꯋꯤꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯅ ꯁꯝꯔꯥꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯍꯜꯗꯤꯒꯤ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯔꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤ ꯇꯨꯡꯗ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯦꯃꯣꯔꯤ ꯑꯁꯤꯅ ꯊꯃꯣꯏꯗ ꯍꯟꯖꯟ ꯇꯥꯅ ꯊꯤꯟꯕꯒꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯇ꯭ꯋꯤꯁꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯍꯔꯁꯤꯠ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯝꯁꯤꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤꯁꯤ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯏ ꯍꯜꯗꯤꯒꯤ ꯃꯇꯝꯁꯤꯗ ꯃꯕꯨꯡꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇ꯭ꯋꯤꯁꯥꯗ ꯍꯜꯗꯤ ꯇꯩꯕꯤꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯗꯨꯅ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯃꯛ ꯃꯥꯏꯊꯣꯡꯗ ꯅꯣꯛꯄꯒꯤ ꯃꯃꯤ ꯇꯥꯅꯕ ꯍꯣꯠꯅꯔꯤ ꯃꯕꯨꯡ ꯈꯨꯗꯤꯡꯃꯛꯅ ꯇꯧꯅꯕꯒꯨꯝ ꯍꯔꯁꯤꯠꯁꯨ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯖꯕ ꯐꯥꯎꯏ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ ꯇ꯭ꯋꯤꯁꯥ ꯁꯔꯃ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡꯗꯧꯅ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯑꯃꯅꯤ ꯌꯥꯝꯅ ꯍꯝꯕꯜ ꯑꯣꯏꯕꯤ ꯅꯣꯛꯇꯅꯇ ꯂꯩꯖꯕꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯝꯐꯣꯔꯇꯦꯕꯜ ꯐꯤꯜ ꯑꯣꯏꯍꯟꯕ ꯉꯝꯕꯤ ꯇ꯭ꯋꯤꯁꯥ ꯉꯁꯤꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯃꯁꯨꯡ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯖꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯂꯣꯠꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯇ꯭ꯋꯤꯁꯥ ꯀꯩꯅꯥꯒꯤ ꯗ꯭ꯔꯦꯁꯇ ꯂꯩꯇꯦꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒ ꯄꯨꯟꯅ ꯂꯨꯍꯣꯡꯐꯝꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝꯁꯤꯗ ꯁꯝꯔꯥꯠꯅ ꯇ꯭ꯋꯤꯁꯥꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯃꯅ ꯑꯃꯗ ꯂꯩ ꯍꯨꯛꯅꯔꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯖ ꯃꯊꯛꯁꯤꯗ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯅꯔꯝꯃꯤ ꯇ꯭ꯋꯤꯁꯥꯅ ꯁꯝꯔꯥꯠꯀꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧꯁꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯁꯝꯔꯥꯠꯇ ꯁꯤꯟꯅꯈꯤꯕ ꯃꯥꯜꯂꯤ ꯁꯝꯔꯥꯠꯅ ꯑꯃꯨꯛ ꯇ꯭ꯋꯤꯁꯥꯒꯤ ꯃꯀꯣꯛꯇ ꯑꯉꯥꯡꯕ ꯁꯤꯟꯗꯨꯔ ꯇꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯔꯥꯎꯟ 8ꯂꯛ ꯀꯣꯏꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯈꯛ ꯍꯧꯔꯝꯃꯤ ꯑꯔꯣꯏꯕ ꯌꯨꯝ ꯊꯥꯗꯣꯛꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯁꯦ ꯀꯞꯂꯗꯨꯅ ꯇ꯭ꯋꯤꯁꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯇ꯭ꯋꯤꯁꯥ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯥꯔꯗ ꯐꯝꯂꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯤꯀꯨꯞꯁꯤꯗ ꯇ꯭ꯋꯤꯁꯥꯅ ꯐꯥꯎꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯑꯣꯏꯖꯕ ꯐꯪꯂꯦ ꯍꯥꯏꯅ ꯚꯣꯄꯥꯜꯒꯤ ꯀꯇꯥꯔꯥ ꯍꯤꯜꯁꯀꯤ ꯕꯥꯒ ꯃꯨꯒꯥꯂꯤꯌꯥ ꯑꯦꯛꯁꯇꯦꯟꯁꯟꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗꯅꯤ ꯇ꯭ꯋꯤꯁꯥꯅ ꯂꯨꯍꯣꯡꯂꯒ ꯂꯥꯛꯈꯤꯕꯁꯤ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯅ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯑꯦꯚꯤꯗꯦꯟꯁ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯜꯂꯨꯗꯦ ꯅꯣꯏꯗꯥꯗ ꯂꯩꯕꯤ ꯃꯁꯥꯒꯤ ꯆꯍꯤ 33 ꯁꯨꯔꯕꯤ ꯇ꯭ꯋꯤꯁꯥ ꯁꯔꯃ MBA ꯇꯝꯕ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔꯁꯤ ꯃꯣꯗꯦꯂꯤꯡꯒꯤ ꯂꯝꯁꯤꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯔꯝꯃꯤ ꯇ꯭ꯋꯤꯁꯥ ꯁꯔꯃ ꯃꯤꯁ ꯄꯨꯅꯦꯒꯤ ꯇꯥꯏꯇꯜꯁꯨ ꯐꯪꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯇꯦꯂꯨꯒꯨꯒꯤ ꯃꯨꯚꯤ ꯈꯔ ꯑꯃꯁꯨꯡ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯈꯔꯗꯁꯨ ꯃꯍꯥꯛ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯛꯇꯤꯡꯒꯤ ꯂꯝꯁꯤꯗ ꯀꯥ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯜꯂꯤꯗ ꯂꯩꯕ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯇ꯭ꯋꯤꯁꯥ ꯁꯔꯃ ꯊꯕꯛ ꯇꯧꯕ ꯍꯧꯔꯝꯃꯤ ꯃꯇꯝꯁꯤꯗ ꯗꯦꯇꯤꯡ ꯑꯦꯞꯁ ꯑꯃꯒꯤ ꯃꯇꯦꯡꯅ ꯇ꯭ꯋꯤꯁꯥ ꯁꯔꯃ ꯚꯣꯄꯥꯜꯗ ꯂꯩꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣꯌꯔ ꯁꯃꯥꯔꯠꯁꯤꯡꯒ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯇꯝ ꯈꯔ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯊꯣꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ ꯏꯃꯨꯡ ꯑꯅꯤꯁꯤ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯣꯛ 2015ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12ꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ ꯇ꯭ꯋꯤꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥꯅꯨꯄꯤꯒꯤ ꯐꯪꯂꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯏꯃꯨꯡꯁꯤ ꯑꯆꯧꯕ ꯃꯃꯤꯡ ꯂꯩꯕ ꯌꯨꯝꯅꯤ ꯍꯥꯏꯕꯗ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯖꯔꯝꯃꯤ ꯃꯌꯥꯅꯨꯄꯥ ꯁꯃꯥꯔꯠ ꯚꯣꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠꯇ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕ ꯂꯣꯌꯔ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯒꯤꯔꯤꯕꯥꯂꯥ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕꯤ ꯗꯤꯁꯇ꯭ꯔꯤꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯖꯖ ꯑꯃꯈꯛꯅꯤ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯀꯟꯖꯨꯃꯔ ꯐꯣꯔꯝ ꯕꯦꯟꯆꯀꯤ ꯆꯦꯌꯔꯄꯔꯁꯟ ꯑꯣꯏꯅ ꯐꯝ ꯄꯥꯏꯔꯒꯁꯨ ꯂꯩ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯇ꯭ꯋꯤꯁꯥ ꯚꯣꯄꯥꯜꯒꯤ ꯀꯇꯥꯔꯥ ꯍꯤꯜꯁꯀꯤ ꯕꯥꯒ ꯃꯨꯒꯥꯂꯤꯌꯥ ꯑꯦꯛꯁꯇꯦꯟꯁꯟꯗ ꯂꯩꯕ ꯌꯨꯝꯁꯤꯗ ꯁꯤꯐ ꯇꯧꯔꯛꯂꯝꯃꯤ
ꯌꯦꯡꯕꯗ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯃꯈꯛ ꯃꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯋꯤꯁꯥ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯁꯤꯒꯤ ꯑꯔꯣꯟꯕ ꯈꯔ ꯊꯦꯡꯅꯗꯧꯔꯦ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏꯀꯩꯁꯤ ꯄꯨꯝꯑꯣꯟ ꯑꯣꯜꯍꯜꯂꯝꯃꯤ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯍꯧꯔꯛꯄꯒꯤ ꯇꯥꯡꯀꯛꯁꯤꯗ ꯇ꯭ꯋꯤꯁꯥꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯅꯦꯅꯥ ꯇꯥꯕ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯃꯈꯛ ꯆꯨꯁ ꯇꯧꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤ ꯐꯠꯇꯕ ꯂꯝꯕꯤꯔꯣꯝꯗ ꯑꯍꯣꯡꯕ ꯑꯃꯈꯛ ꯄꯨꯔꯛꯄ ꯍꯧꯔꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯤꯗ ꯃꯤꯌꯥꯝꯅ ꯁꯝꯔꯥꯠꯁꯤꯡꯁꯤ ꯂꯣꯏꯅꯕꯤꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯧꯕ ꯀꯦꯌꯔ ꯂꯧꯕꯤꯗꯧꯕ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯎꯔꯝꯃꯤ ꯇ꯭ꯋꯤꯁꯥ ꯈꯛ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯁꯝꯔꯥꯠꯁꯤꯡ ꯌꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏꯕ ꯃꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ ꯅꯨꯄꯤ ꯑꯃ ꯍꯦꯛꯇ ꯃꯍꯥꯛꯀ ꯌꯨꯝ ꯄꯥꯟꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯅꯤ ꯍꯥꯏꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯗꯤ ꯁꯝꯔꯥꯠꯁꯤꯡ ꯂꯥꯟꯖꯗꯕ ꯏꯆꯝ ꯆꯝꯕ ꯊꯃꯣꯏ ꯁꯦꯡꯕ ꯁꯥꯕ ꯁꯛꯂꯣꯟ ꯑꯃꯒꯤ ꯃꯥꯏꯈꯨꯝ ꯎꯞꯂꯤꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕꯒ ꯎꯕ ꯐꯪꯂꯝꯃꯤ ꯇ꯭ꯋꯤꯁꯥꯅ ꯁꯝꯔꯥꯠꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯔꯤꯌꯔꯕꯨ ꯂꯨꯝꯅ ꯂꯧꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯁꯤꯐ ꯇꯧꯔꯤꯕꯅꯤ ꯅꯨꯄꯤ ꯈꯔꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯇ꯭ꯋꯤꯁꯥꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕꯗꯤ ꯗꯦꯜꯂꯤꯒ ꯚꯣꯄꯥꯜꯒꯗꯤ ꯌꯥꯝꯅ ꯂꯥꯞꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯊꯕꯛꯁꯤ ꯊꯥꯗꯣꯛꯄ ꯇꯥꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯛ 2026ꯀꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯍꯅꯤꯃꯨꯟ ꯇ꯭ꯔꯤꯞ ꯑꯃꯈꯛ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯆꯠꯂꯝꯃꯤ ꯍꯅꯤꯃꯨꯟ ꯆꯠꯄꯒꯤ ꯃꯇꯝꯁꯤꯗ ꯚꯣꯄꯥꯜ ꯑꯦꯌꯔꯄꯣꯔꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯁꯃꯔꯠꯁꯤꯡꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯒꯤ ꯁꯛꯂꯣꯟ ꯃꯆꯥ ꯑꯃꯈꯛ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯇ꯭ꯋꯤꯁꯥꯅ ꯐ꯭ꯂꯥꯏꯠ ꯕꯨꯀꯤꯡ ꯇꯧꯕ ꯑꯁꯤꯗ ꯊꯦꯡꯕꯒꯤ ꯃꯇꯥꯡꯗ ꯁꯃꯔꯠꯁꯤꯡꯁꯤ ꯀꯌꯥꯃꯨꯛ ꯁꯥꯎꯒꯦ ꯍꯥꯏꯕꯗ ꯑꯦꯌꯔꯄꯣꯔꯠꯁꯤꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯇ꯭ꯋꯤꯁꯥꯗ ꯏꯟꯕ ꯐꯥꯎꯕ ꯇꯧꯔꯝꯃꯤ ꯋꯥꯐꯝꯁꯤ ꯇ꯭ꯋꯤꯁꯥꯒꯤ ꯐꯦꯃꯤꯂꯤꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯃꯔꯠꯁꯤꯡꯒꯤ ꯈꯪꯁꯥꯎ ꯁꯥꯎꯕꯒꯤ ꯅꯦꯆꯔ ꯅꯠꯇ꯭ꯔꯒꯅ ꯃꯤꯀꯨꯞꯇꯨꯒꯤ ꯑꯁꯥꯎꯕꯅꯤ ꯈꯟꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯝꯃꯤ ꯍꯅꯤꯃꯨꯟꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠ ꯈꯔꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯦꯅꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯃꯔꯠꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯔꯣꯠꯄ ꯁꯛꯂꯣꯟꯁꯤ ꯃꯄꯥꯟ ꯊꯣꯔꯛꯄ ꯍꯧꯔꯝꯃꯤ ꯃꯍꯥꯛꯁꯤ ꯅꯤꯁꯥꯗ ꯂꯩꯆꯨꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯗꯕ ꯅꯤꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯇ꯭ꯋꯤꯁꯥ ꯁꯔꯃꯅ ꯃꯄꯨꯔꯣꯏꯕꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯒ ꯂꯩꯔꯤꯀꯥꯟ ꯐꯥꯕ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯅ ꯇ꯭ꯋꯤꯁꯥꯕꯨꯁꯨ ꯅꯤꯁꯥꯁꯦ ꯁꯤꯖꯤꯟꯅꯧ ꯍꯥꯏꯅ ꯅꯝꯐꯨ ꯁꯥꯁꯣꯟ ꯇꯧꯔꯛꯂꯝꯃꯤ ꯇ꯭ꯋꯤꯁꯥ ꯁꯔꯃꯅ ꯅꯤꯁꯥꯗ ꯂꯩꯆꯨꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯕꯁꯤ ꯁꯨꯛꯊꯥ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯇ꯭ꯋꯤꯁꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯝꯐꯨ ꯁꯥꯁꯣꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯐꯠꯇꯕ ꯂꯝꯕꯤꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯂꯚ ꯃꯦꯔꯦꯖ ꯇꯧꯔꯒ ꯍꯅꯤꯃꯨꯟꯗ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯃꯣꯏꯁꯤ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕꯒꯨꯝ ꯊꯣꯛꯏ ꯍꯅꯤꯃꯨꯟꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯇ꯭ꯋꯤꯁꯥꯅ ꯃꯅꯦꯝꯕꯣꯛ ꯒꯤꯔꯤꯕꯥꯂꯥꯗ ꯃꯆꯥꯅꯨꯄꯥꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯦꯝꯕꯣꯛꯅ ꯎꯠꯂꯛꯈꯤꯕ ꯔꯤꯑꯦꯛꯁꯟꯁꯤ ꯇ꯭ꯋꯤꯁꯥꯅ ꯁꯨꯛꯊꯥ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯁꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯃꯥ ꯈꯛ ꯅꯠꯇꯅ ꯁꯃꯔꯠꯁꯤꯡꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯀꯣꯔꯠꯀꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯈꯪꯂꯝꯃꯤ ꯃꯃꯥ ꯒꯤꯔꯤꯕꯥꯂꯥꯗ ꯐꯦꯁ ꯇꯨ ꯐꯦꯁ ꯋꯥꯔꯤ ꯇꯧꯕꯗ ꯃꯆꯥꯅꯨꯄꯥꯁꯤ ꯀꯣꯂꯦꯖ ꯇꯝꯃꯤꯀꯥꯟꯗ ꯅꯤꯁꯥꯗ ꯂꯩꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯒ ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔꯗ ꯆꯍꯤ 2 ꯂꯩꯔꯨꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤ ꯂꯨꯍꯣꯡꯗ꯭ꯔꯤꯀꯥꯟꯗꯗꯤ ꯂꯣꯠꯁꯜꯂꯒ ꯂꯣꯏꯅ ꯊꯝꯃꯝꯃꯤ ꯇ꯭ꯋꯤꯁꯥ ꯁꯔꯃꯅ ꯒꯦꯁ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯁꯛꯂꯣꯟ ꯃꯉꯣꯟꯗꯒꯤ ꯂꯣꯠꯁꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯇ꯭ꯋꯤꯁꯥꯕꯨ ꯂꯨꯍꯣꯡꯂꯤꯕꯁꯤ ꯑꯆꯧꯕ ꯂꯥꯂꯣꯡ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯇ꯭ꯋꯤꯁꯥ ꯖꯅꯋꯥꯔꯤ ꯑꯃꯁꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜ ꯂꯥꯡꯕ ꯇꯧꯅꯕ ꯃꯄꯥꯝꯗ ꯂꯥꯛꯏ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯄꯨꯔꯣꯏꯕ ꯁꯝꯔꯥꯠꯀꯤ ꯍꯦꯕꯤꯠꯀꯤ ꯃꯇꯥꯡꯗ ꯐꯖꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯁꯅ ꯍꯧꯔꯛꯄꯗ ꯑꯦꯗꯖꯁꯠꯃꯦꯟ ꯈꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯝꯅꯃꯛ ꯐꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯁꯃꯔꯠ ꯍꯧꯖꯤꯛꯇꯤ ꯐꯣꯡꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯍꯧꯔꯝꯃꯤ ꯇ꯭ꯋꯤꯁꯥꯅ ꯇꯧꯗꯅꯕ ꯍꯥꯏꯔꯨꯔꯒꯅ ꯃꯉꯣꯟꯗ ꯐꯨ ꯆꯩꯕ ꯇꯧꯔꯝꯃꯤ ꯃꯄꯨꯔꯣꯏꯕ ꯁꯃꯔꯠꯁꯤꯡ ꯁꯛꯂꯣꯟ ꯑꯅꯤꯈꯛ ꯄꯨꯔꯝꯃꯤ ꯇ꯭ꯋꯤꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯡꯗꯗꯤ ꯌꯥꯝꯅ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯂꯥꯟꯖꯗꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯇ꯭ꯋꯤꯁꯥꯅ ꯃꯅꯦꯝꯕꯣꯛ ꯒꯤꯔꯤꯕꯥꯂꯥꯁꯤꯡꯗ ꯃꯆꯥꯅꯨꯄꯥꯒꯤ ꯕꯤꯍꯦꯕꯤꯌꯔ ꯍꯦꯕꯤꯠꯀꯤ ꯃꯇꯥꯡꯗ ꯋꯥꯀꯠꯂꯕꯁꯨ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯂꯝꯆꯠꯁꯤ ꯃꯃꯥꯅ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯇ꯭ꯋꯤꯁꯥ ꯁꯔꯃꯅ ꯃꯍꯥꯛꯁꯤ ꯄ꯭ꯂꯥꯟ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯕꯤꯗ ꯃꯤꯔꯣꯜ ꯂꯩ ꯈꯪꯂꯛꯄꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤ ꯃꯥꯡꯍꯟꯈꯤꯕꯅ ꯐꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇ꯭ꯋꯤꯁꯥꯅ ꯑꯉꯥꯡꯁꯤ ꯊꯝꯅꯤꯡꯗꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕ ꯁꯃꯔꯁꯤ ꯅꯤꯁꯥ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯎꯔꯦ ꯃꯇꯥꯡꯁꯤꯗ ꯑꯉꯥꯡ ꯃꯤꯔꯣꯟꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥꯁꯤ ꯅꯤꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯆꯦꯜꯂꯤꯕꯁꯤ ꯁꯤꯒꯨꯝꯕ ꯐꯤꯚꯝꯁꯤꯗ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ
aruba phibam thengnaba amasung angang si soinairaga pokpagi oithokpa yamna wangna lei adubu giribala singnadi masu pamlami maramdi mahakki machanupa ahalsu chahi taruki mamangda mahakki loinabi khaina khirami tuisagi angang sina imung sigi ahanba angang oidoribani maram asina angang manghanbagi wafam se tabada mama machadi yamna saurami adubu tuisadi angang se thammoi haibagi firep laukibana maram oiraga masa mathanta chatlaga angang se thugairami masagi matung mapur oibana tuisagi character da wahang toba horoklami nahakna manghanluiba angang si kanagi machano hanglami mayum makai palabi nupi amada asiguma wahang ama hangbase chumnagi marai tonaba nate nupi sida wakhal laina nahalaknabagi maram amasu oi tuisa soklisingani kuntaroki March ki tang taragani thoida mahakki mabungi lohongba yaunaba amuk hanna mapamda laklami mafam sida mapagi bypass surgery tawdri fawbadi leirami March tha sida tuisa mapuroibagi yumda halakpada amuk hanna angangi wahau sida marai taunarami manema madi mahakki mapuroibana tuisa yumsigi mau amu oina leibada hanthabi nupi amani habasi mangonda hanjan hanjan phawalami lohongba matamda tuisagi imungna sinakhiba paisagi matangda su hairami mapuroibana Twisha Sharma da thagi sinanaba paisa siki amata piramde maram asina tuisagi parents na machanupi da maruoiba expenditure taunaba online da paisa tharapka mathau tarami mapuroibana Twisha da thina chairami mamanaba singi mamangda chaukhattabi lawai nupi haina su nokna birami manimbok na su tuisagi character gi matangda oidaba tabada nungairoi wahang kaya ama tawrami sumaina lepa laitana ikaiba piba otpina yiba tawbasina Twisha wakhal laina naba horoklami lohonglaba matung tha kharagi manungsida mahakki damak kanasu leite haina khanba horoklami amadi mentally oina mahakpu phajin oina thamle haina wakhal khanmasu horami ot naibagi maraksida Twisha mapaga punna mapamda halaklami adubu numit kharanigi manungda samarna Twisha bu emotional blackmail tawduna halaga mayumda puduna laklami hanakti Twisha na mapuroibasi ahongba khara laklawai khalami kaigino hairagadi chayol kharagi mamangda samarna yamna emotional oiba wahi kaya ama hairaga mahakpu mapamdagi puraga lakhibani numit kharanidi kaisu thoidokpa problem amata leiramde adubu hainaba leibani huigi mamaisi kaidounungda chumhanba ngamloi masimakni Twishagi puroibagi yumsida thoklibasi mapuroibana Twisha bu phuba horoklami makoina Twishagi mingda leiba lupa lakh kun gi paisa amasung investment si mapada pressure tawraga makhoi mingda thamnaba yamna kanna hotnarami Twisha na amuk hanna mapuroibagi imungi wari se tawbada makhoi mawong se ka henmalli khanbadagi handakti Twishagi mama amadi mabung mapuroibagi yumda laklami April gi tang kunithoi da record tawkiba audio asida Indian Army da major oina thabak tawriba Twishagi mabung Harshitna Giribalada Twisha bu otpi nabibagi matangda wari tawrami audio clip asida mapuroibana Twisha da oktabi lamsat naidabi haina hanjan hanjan kawwa sigi matangda manembo Giribalada wari taw matamda machanupa bu oina defend taroklami machanupa na sumna kawromgani haiba thajade hairame Giribalana Twisha da kariguma matamda paisa fangnaba atopa nupaga laiminakhiba yawbra hanglami hairiba wafam mayam se Twisha na aranba oidaba wahangni haizaragasu manembokti hanba leiramde mahakna makhata na yum kai palaba matungda su nahak atopa nupaga mari leinabra hanglami wahang se tawbagi Harshitna nangi namauda asigumba question tawbasi maram chai haina khanbra haibada karigi hangdani aigi imonu pigi partner gi matangda khangbai basi aigi ithawni hairami Twisha Sharma si dating apps tagi khangnabana maram oiraga kanana khangba hojiksu atopa nupaga thengnabagi hainabi leiramagadi hairami adubu machanupa su dating apps ta enroll tawga lei habasi mama sina kawrami tha kharagi mamangda lohongbu numitta fajaba wahi kaya haikiba samarching lohonglaba matungdadi loinabibu oktabi haina kawrami khwaidagi shocking oiba wafum amana mayamsi larik laisugi mangal fangdaba imung amada nate thoklibasi retire just amagi machindagini thorokliba wafum mayamsi lohongbu numitta lohongphamda nupa mayumgi misi thengna laklami maramdi nupi mayumna silli langliba mayamsi makhoigi thak ka chana de haina khalami makhoibu ikai khumnade mimangda ikaiba pi haibagi khudakta lupa lakh tara pidobani haina su demand tawrami audio da takiba mapuroibana sinnakiba wahi sidagi Twisha karamba environment da hingli haibasi yamna laina khangmangami Twisha Sharma na naupuriba angangsi manghallorba matungda mapuroiba amadi mahakki manembokna mangonda yengliba mityengsi yamna hongi haibasu mahakna khangmangamlami Giribala singi damaktadi mamau thibasi chada nauda sandoknabagi lambi amakhak oina lawbagumbani maram asina plan tawdana mirolakpa amasung miroliba angangsi manghankhibagi wafamsi hek khangbada Giribala se asawbana pikthalami makhoigi damaktadi Twisha Sharma gi emotional state natragana
mental state si kaya lumna laude makhoigidi angang sina maruni dating tawri kanda mahak punung sina caring oina loina ramasi lohong law matung dadi mapuri bagi nature si pumon on khirami Twisha Sharma si mapuri bagi punsida leitabagum oirami wari watai tawragasu nung sina tawbagi mahutta machin makha thiraga hanthaba wangang oina tawrami adubu miyam gi mangdadi yamna ideal oiba mapuri ba amu oibagi drama tawrami maram asina Twisha Sharma na mamada message ki kuthangda Samar Singh si ai darkar leitraba mali hairami honeymoon tawraga halaklaba matung nongma Twisha na mahaki mapuri basi nupa amaga maung sadaba phibam amada urami mikup amagidi Twisha na mahaki mitna uri basi thazau haibangam lamde mahakna sangsimduna mapuri ba amasung nupa sida direct wahang tawbada ani sina wa thaidok masigi matung luhong lama matung sida mapuri ba samrat ki mong matawda yamna chawna ohong balak ibasigi maram Twisha Sharma na tapna gyan tarak lami hairiba luhong ba si chumnagi miyam mangda utnaba tawkhiba luhong ba makhal amani masibu lavender marriage haina su khangnai masida Twisha amadi mahaki imungbu target tawkhibani hairiba luhong ba makhal asida machanu panupi gi normal oidaba gender bu miyam mangda normal oi haina utnaba mayamna pangthoknariba luhong ba makhal sigi mateng launai kaigino harigadi kaigumba miyamna makhoigi macha singi oiriba phimsi khangkhiba taragadi society da makhoigi mingchat mayeng tarani haibagi akiba amakhak lei maram asina imung kaya amana namthak tawduna thambi yabi nupi si lohongnaba thi karigino harigadi achumba se lochalaga thamnabani hairi bi nupi asiga lohongduna society gi mamangda makhoi se normal oiba imung amani utuna miyam mangda imung sigi mingchat image amasung social status ta kanana so wang amata taroktanabani maram asina su oiramba yai giribala singna Twisha da thuna ngang poknabagi pressure amakhak piribasi kaigino harigadi angang bu pokhrabadi miyam mangda mapung pharaba yum kai panba amagi maung do wari tawba yai angang yaure khanglaba matungdani mapuriba samart singya singba mahak kilichat su tapna thorkpa haukibasi tasengna hairabada Twisha Sharma si loinabi amani haibadagidi imung sigi maikum amani haibada henamatik chai asigumba tangkak se orakpadagi Twisha makhoi mayam gi marakta lairoi amasung phiyam masidagi nanthokutuna upay ama tawraga chatlani haina khalami sok lising ani kuntaruki megi tang taret sagol se numit ki chawakna ahingi pung ohumuk tawa swaida Twisha na mamada mateng pangbiu mahakpu mafam sidagi lawro law haina message tharami makhata na mahakna samarna aise punna laminabagi darkar leitrabra haina khali aina kari asoiba tawkhibano khangde samarna mahaksi chahi ama yamna wana khanglaga leiribani haina aingonda hairai ima ai hojik kari tawgadabano haiba gyan tadre Twisha na mamada trend bhopal da law aduga punna chapina khrasi hairami Twisha mathanta yum sidagi thorokpa haibasi oi thoklamde Twisha Sharma na mamada nangna thanta la hairami kanaguma miga lakpa taragadi imung ani gi marakta marai kaika tawnaba tholakadra haibagi akiba su phawu mali soklisingani kuntaruki mege tang mapan thangju numit yorakpada Twisha Sharma emotional oibata natana mental state su phibam yamna soksilami handakti mamada asumna message tharami manghan khriba angang si kanagi machano haina mapuribana mangonda wahang tawi haizaning libati mapuribana loinabi character da wahang taruklami mamagi message reply da mahakna haido kaisu tasalunu nathaiga thamu matang sida Twisha na ima mafam sida ai leiradi soidana ngawrani mayam se khangba ngambagi pangal aingonda hojik leitre hairami adubu Twisha gi mamana hanjan mapuribagi mamada wari tongnaba hairami Twisha na amuk hanna machanu pana asumna torumgani habasi mamana thajadi hairami mayam se hairagasu Twisha gi mamana machagi wafam ka hena lumna lawamde oiba yaba maramna machanu pina yumda halaktuna laiba taragadi miyamna makhogi ikai khumnabasi chang tarakani haina kibagi oiba jala Twisha Sharma na mapuribagi yumda laibasi mahak yamna fungatli sor honba ngamde hairami makhoina kappa nokpa phawba panai hairami mayam se khangna mamana machanu pibu themjilaga pumnamak afaba maikaida lakani haina hairami machanu pida mapuribada gyan tana saudana wari to hairami napureba hojik sauruga leiri mahakki mutsi nungairak matamda pumnamak fakhini haina mamana makha tarami Twisha na mahakki pendaba mayamsi mapara su wari tawrami mapasu hamuni gyan tana ingna signa layuna sada charang hanganu mapung marai faraba miyoi ama oina behave taw mayamsi darkar oiba maru oiba posak ngaktani haina mapana hairaklami Twisha mahakki damak kana su leiti haibagi wakhalor amakhak fawba horaklami maram asina mahakki fiyam asi gyan tajaraduna mahakki hojik oiriba mawongse mahak khaktana semdokpa ngamgani khalami mege tang mapan thangju mita Twisha na mahakki cousin menaksida text tharaduna aidi langna thuraba miyoini nangona di thok taba oisunu matam phangba kanda fajana wari tawsi
hojikti ka hena wa haiba yade hairami adubu Twishana minaksida matam phangba kanda wari tawsi hairibasi wari tawbagi tanjadi laklaroi Twishana mabung harsita call tawraduna hawkhiba mit nipani dagi mangonda mentally harass tawi hairami kaisu nataba apik wafamda mahak putta thina tawbi hairami amasung phibamsi yamna ka hena falaktabadagi Bhopal thadoktuna Noida do oina chatlani hairami matam sida mabungna Noida gi mahutta mahakna hojik posting taraga leiba Ajmer do oina laknaba hairami maram asina Twishana megi tang taragani thoi numitki ayuki pung 8 ga minute angkhani thoida Bhopal Jaipur Express ta mahakna ticket amakaklami aduga megi tang taraga manga irai numitsida Ajmer da chatkadawribani yum asidagi chatlani khanbada Twisha mahakki thamoi manungda yamna harauzarami yamna fatraba yumgi environment asidagi chatlani haibagi excitement da ticket book tobo numitsigi nungdinda Twisha beauty parlor da chatki haibagi plan su tawrami parlor se yumdagi minute taragi lambini mafam sida nungdingi pung 3 swaida yorami amasung pung kaya mafam sida time spend tawrami parlor sida laiba CCTV footage sida Twisha relax oiraga laibasi mayek sing uba fangi numidang wairamgi pung 3 muktaba swaida parlor dagi yumda halaklami aduga ground floor da TV yengduna lairami numidang wairamgi athenga matam sida mamagi phone laklami adubu wari se gyan tana sanaba mamagi call se disconnect tawraga terrace mathakta ka khalaklami midangi pung 10 minute manga da Twishana mama da mahaksi waba yaba ware hojikti khangbang maroi hairami Twisha mama da wari tawraga lairi kansida mapureba samart laklami amasung Twisha gi call se khanghodana tatkhirami machanu pida hanjal call tawraklami adubu response amata laklamde samart amasung mahaki mama giribala singda kayarak hana mapamdagi call tawraklami makoi su response tawraklamde midangi pung 10 minute kunda Twisha gi manem gi call laklami aduga Twisha Sharma sor honbada yamna wai aduna mahak hojik aims ta puri haiklami ina taraga manga muk leiraga amuk hana giribala singi phone laklami handakti Twisha sire haiklami Twisha Sharma gi mapuroibagi imungna Twisha Sharma na sire basigi responsibility masana ni hairami adubu lairiba evidence logic amasung machin thijenba mayam sina Twisha gi misigi matangda wahang kaya ama thoraklami khwaidagi chawba wahangna police na misi asigi matangda tawriba investigation asidani siguma thodokta crime scene si kudakta sil torga thamnai forensic team kudakta kawgani aduga fangliba evidence mayamsi mafam chana thamgani adubu thodok thoklaba matung pung kharadi mathakta panjakriba mayamsi tawkhibagi mami amata fangde police na crime scene dagi fangkiba bail si silbuni tawi adubu forensic analysis tawnaba doctor gi manakta di tharamde masigi asoibasi procedure gi apikpa soiba amanate investigation asigi yamna chawba marueba saruk amakhakni Twisha Sharma gi masada tariba dakfamsi bail siga mari leinabra haibasi forensic analysis tawbada yamna laina hangla dawni adubu police na tawramde Twisha Sharma gi postmortem megi tang taraga humdoida tawrami adubu police na crime scene dagi fangliba bail se megi tang taraga manga fawba forensic team da tharamde doctor na mataw karamna hairiba bail se udana Twisha Sharma gi misisi mataw karamna sikhi haibasi declare tawribano Twisha Sharma gi imungna miyam da wafam simasu thamlami madudi postmortem gi matamda giribala singi mache senior doctor se yawi maramasina manungda postmortem gi report ta semdok sadok lamba yabagi oithokpa yamna chawna lei ani suba choba hangba yaba wahang amana police na Twisha gi yumdagi mahaki misi asigi matangda aiba che amata phangba ngamkidaba sini Twisha na thana khiba message mayam sidagi mayek sing uba fanglami madudi mahaksi matam kuinadagi mentally emotionally harass tawrga lei haibasi karigumba mahaki misi asina asa mathanta sijaba oiba taragadi mahaki misi asigi responsibility soidana mioi ama natragana mioi kharana oihanbani haina return note amadi thamamgani haina thajai postmortem gi report lakuma tamsida Twisha gi makut amasung makokta asok palebagi report palli Twisha gi asiba haksang gi photo dagi mahaki makut manakung amadi atopa mafum kharada green car ga leiba ui hairiba asok pasi Sidrikan gi asok pangaktani postmortem gi matamda Bhopal gi aims na hairiba asok pasing asigi in details lauthoklambe taragadi kayam thina sokpano asok pasi kayam kuire amasung kayam kanba force ta sokhan kibano haibasi khangmangamgani isam samna hairabada postmortem tawbada negligence mayam ama leikibagi mami yamna chawna tarame postmortem gi report ta Twisha gi awangbasi centimeter chamaga humpuga tarukni haina palli adubu imung manungi matung inade mahaki asengba height ti centimeter chamaga humdraga ni thoi humdraga humdogi maraktani hairame basic oiba information fawba lan irami mayam se media na police commissioner da wahang tawbada height ki thodok pamaru eba leite hairame mathangi wahang sina Twisha Sharma gi sibagi matam gi matangdani hospital gi record ki matung ina Twisha Sharma si asibagi mawongda ahingi pung 12 minute mangada hospital da purakhi adubu
Manembok giribala singi matung ina makhoi si hospital da midangi pung 10 yankhai da thungi chawangna pung amagi gap lebasi mayek sin uba fanglame aduga yumdagi hospital yobada garigi damak matam mayam lawribano garina chatpada minute 10 gi lambi khaktani laplibasi police ta Twisha Sharma gi misi asigi call tawrakpasu manembok natragana mapuru bena tawbanate Twisha gi parents na pau pirakpani manembok si retire judge amakhakni lo mayam si loina khanglibani mamau nupina chingnaningay oiba misi se siba matamda khudakta police ta pau pibagi mahuta mahak masa amadi machabu kamaina thodok asidagi nanthokani haibagi planning tawduna leirame Twisha Sharma gi imung manung hanjan police station na chatlami makhoi si officer amadagi officer amada tharag leirame Twisha gi family gi matung ina sumaina delay tawraga leirikan sida evidence manghan bana tragana sindokre hairami kaigino hairagadi machano pi sire habasi confirm tawraba matung pung amadi machanu pi gi manembok amadi mapuroi base manglaga leirame police na crime scene se khudakta sil tawdaba khaknatana thodok thokhibaga makhoina lokhatham thokpa thabaksing amata lokhatlamde sumaina tawdana numit humni hokhirame adubu media amasung miyamna case asigi matangda akanba pressure pirakpadagi megi tang tag mangagi ahingi pung 2:30 mukta abswaida dowry case ki FIR amakhak lokhatlame adubu first information report FIR haibasidi thodok hek thokhibaga lokhat pham thokpani masi lokhatnaba hotnabadasu numit humni ni sangkhibasi FIR lokhatpada karigidamak numit humni changlibano haina wahang tawbada police ki maikedagi statement lobada busy oibagani hairame Twisha Sharma gi imungna police singiri balada khurumi haina sumaral sirame hairiba case asina mayek sengna utlami madudi awangba position da leiba mioi singna makhoi gi sakti si aran balambida kamaina sizinai amadi police na makhoi bu kamaina ngak thoktuna thamli habasi police na thawoina FIR lakhotpada theng thanbani habasu khanglami masigi proof amakhak leirami madudi official oiba FIR ama lakhotrikanda giribala singna court anticipatory bail pibinaba file tawga leiramba thengnarami bail sigi hearing date fanglaba matung da khakta FIR si tawkhibani masidagi mayek senglami madudi official oiba FIR tawdrikanda accusing asina mataw karamna legal gi oiba lambisi hana mangsunana sem saribasi police ki maikedagi hana signal ama piraga kari warakpa yai haibagi matangda khangan khraibani FIR lokhalaba matung pung konmari gi manungda lupa lising yankhai gi bonda giribala sing bail fanglami court na giribala sing gi maikeda favor tawraduna asumna arguments pirami madudi mahak si chahi yamlabi nupi amakhakni judiciary da achawa fam puram labi mioi amani mamangda mahaki criminal record amata laite mahak si mayor ama oikiba yabagi lambi su amata laite hairame adubu atopa nakal amaromdana Twisha gi imung si mioi kuntrana fuhan gi haibagi threat amakhak fangi hairame situation si yamna film soksilakpana maram oiraga harshitna mahaki imung manungi marup mapang mahaki colleagues mayumda kawbagi mathau tarami maramdi mahaki family si safe oina thamnabagi damaktani Samart Singhi anticipatory bail de reject torami adubu police na mahakpu faba punbadi toramde masina maram oiraga mapuraba Samart Singh mirot oikirami police na miyam mangda sum utnabagi damak mahaki pau pirapka mida lupa lising tara pigani haina lauthoklammi masigi matung lupa lising kuntra da oina amuk hengatlami maram asina miyam na amuk hena makhogi wakhalda wahang kaya ama thoroklami hawudagi hauna investigation si yamna tapna tawriba sigi maram si accused oiriba mioi singda matam phangnabara makhoi gi oiba tonganba wari amakhak sagatnaba matam piribra makhoi bu law na protection pinaba matam phanghalibra amasung evidence ta semdok semjin taholibra habena chingbani hojik amuk Twisha Sharma gi manembok giribala singna pikhiba statement mayam si amuk tung taminasi mayam na uriba CCTV footage si police na miyamda khanganba footage amanate accused na media da tuminna leak ohelakpani giribala sing retire judge ama oibana yamna mayek singna case ahanbada media gi trial da mai pakpa amasung miyam bu mahaki maikeda chingshanba haibasi yamna maru oi khanglame CCTV footage da uriba pungsing si lali maramasina timing sida focus tawduna ba haizari aikhoina mityeng thamgadawdi footage da uriba sin mayam sini footage asida Twisha makhutta headphone pairaga stair se kakhatuna terrace ki maike yomda chatpasi ui adubu terrace se camera sina capture tawbudi ngamde Twisha terrace mathak sida mathanta leibra hanadagi hauna terrace ta mioi ama ngaiduna leibra natragana atopa lambi dagi terrace sida atopa mioi sing lakpra hariba wahang mayam sigi paukum CCTV footage asina piba ngamde kaigino haragadi miyam mangda asengba footage loinamak puthorakhiba leite adubu hariba footage si proof amagi mawongda miyamda uhalami footage se miyam mangda thadolak trikanda yamna heina edit tawduna mapuroiba Samart Singh Twisha da CPR piba thangnaba imungi mioi ama amasung yumda thabak suraga leiba mioina
Twishabu mateng pangbagi sinsi direct utlami matang sidasu paukum phanglaroidaba wahangdi adum thoraklami Twisha se ihan hanbo oina kanana uki terestagi mahakpu kanana putharaki hairiba matamsida Twisha hingduna leiba oiragadi karigidamak ambulance khudakta kaudribano Twisha da CPR piraga leirikansida giribala singyan tana mafam se fauraga chatkibasu ui masugi matung room amada changki second khara leiramaga mapanda thoraktuna makhada amuk chatkiba ui mamau nupi CPR piraga leibasi ubada masada pakhatpa kari tawragi haina yengba amadi ambulance kaunaba marang tawbasi hauna sani adubu CCTV da uriba footage sidi pura tayonabani giribala singyamna gyan tana chatuna lei hangba yaba wahang amana mahana room manungda changlibasi kari tawba changlibano imung sida leiba CCTV footage ki kakthadaba part kharatang karigidamak miyamda thadoroklibano masi tawbagi maramdi makhoina Twishabu kananaba hotnaki makhogi maral karisu leite utnabani camera sigi atopa footage mayam sina kadaida leikrabajano police na hairiba mayam si ignore torga leirami media gi mamangda Twisha gi mapana phone number ni futaruki list amakhak puthoroklami hairiba number singa sida just kaya amagi amasung sakti leiba mioi kaya ama yauri hairiba mioi singa sida Twisha sirba matung mathangi numit haibadi mege tang taraga humdoida giribala singna call tawkhibani mayam sigi marakta hanjan wari sanakiba additional district judge amasu yauri number amana amuk Madhya Pradesh ki investigation agency da yauba judge amagi oirame haiba number singa sigi manungda CCTV install toba technician gi number ani amasu yaurame media na wafam se giribala singda hangbada mayam se Twisha leitabagi awawa phongdoknaba tawkhibani wari watai tawkhibani haina sengdoklame Twisha sirba matungda mafam se yangsinabagi damak SI Dinesh Sharma da sinarami adubu haiba officer asina CCTV footage matam chana laukhatamde aduga Twisha na sibada sinariba bail si postmortem tawphomda purga su chatte haiba police officer si mamang dasu controversy laikhrabani Ayodhya Nagar police station da posting tarikanda organization amagi mioi khara tawraga gym da changlaga muslim trainer amata thamba yarwe haibagi video amakhak viral oirame masagi matung mahaki mathakta action sula khutkrabani masi khangna Twisha Sharma gi sensitive oiba case ki ahanba investigation tawnabagi thabaksi mangonda sinakibani Twisha mentally stable oide haiba proof tawnaba giribala singna media gi mamangda medical prescription amakha puthoraklami mahak se drug addict ni treatment tawga lai hairame adubu postmortem gi report ta Twisha drug sinai haibagi mami amata uba phangde prescription gi che asida doctor na adjustment disorder haina iba thengnarame masi ngahaki oiba wakhal nungaitaba stress laiba amade imung manungda nuwainadaba leibadagi tholakpani lisang sitna naraga leiba leina makhanate hairiba medical prescription se sinaraga Twisha wakhal leina narabe nupi amani utnaba hotnaba sidagi indirectly oina proof amakhak tawme madudi mahak se wakhal nuwaina mapurobagi yumda leite habasi wafam se mahakna thana kiba message kaya dagisu mayek singna khangmangami atopa wafam amana media da giribala singna Twisha si drug addict ni mahak se drug chadragadi makut makhong se niklaga adum lei hairame adubu medical prescription sida iriba hidak sing asidi drug addict ka mari amata leinade depression nabagi anxiety lebagi hidak ngaktani aduga controversy oiba wafum amana hairiba medical prescription si yamna fresh oirame kunna pai khibagi concern ba kai ka tawkhibagi mami amata su uba phanglamde che sida iriba hidak sing si lei khibagi mami su amata uramde prescribe tawkhibagi che si su Twisha sigadaba numit kharani gi mamangdani hairiba che si mataw karamna giribala singna puthorak ino haibasini mamangda su panjakhiba Twisha gi mingda leiba lupa lakh kunsi mapurobagi mingda onabagi akanba pressure lei amasung atangba car ama piyu haibagi demand su lei haina Twisha gi mapan hairame nakal amaromdana media amadi court ki mamangda giribala singna Twisha da lupa lakh amaga lising taga manga transfer tawkhibagi proof puthoktuna Twisha da harassment tawkhiba leite hairame tha manga tarukta hariba paisa se yenthokpa taragadi tha amada lupa lising 33 tai high class family amada haiba paisa se luxurious oiba support nate chumnagi basic oiba expense khaki paisani Twisha Sharma misigi investigation si haujikti amna serious oiraklame Madhya Pradesh High Court ki order amagi matung ina AIMS Delhi gi specialized oiba doctor gi team ama Bhopal da laktuna Twisha Sharma gi ani suba postmortem pangthoklame Twisha gi imung manungna ahan pangthokkiba postmortem asida wahang kaya tawduna hallaga amuk postmortem tawina ba demand tawrkhibani ani suba postmortem fazana pangthokpa loiba matungda Twisha Sharma gi aroyo mathumangam pangthokhirame police tagi numit tara nimuk lotuna leiro matung mamai thangda megi tang kunithoi da Jabalpur kota Twisha gi mapuroiba Samar Singh surrender tawrame mahakpu custody da thamlame maraksida
Bar Council of India na mahaki lawyer oibagi license si suspend tawrami. Samar Singh matung ina angang mahan khro matung da Twisha si mentally stable oide hairami amasung sigadaba pung khara gi mamangda Ajmer chatpagi matangda matai manau ani yamna kanna khatna ki hairami. Investigator na Samar Singh mayum da puraga laklami aduga crime scene si amuk hanna semgatlami. Case hawjekti CBI na official oina pairami aduga nauna amuk FIR laukhatlami. Case asige sensitivity si yenglaga Madhya Pradesh High Court na Giribala Singhi anticipatory bail si kaktathlami. Mama macha ani si June gitang ani fawba CBI gi custody da leirani. Twisha Sharma gi justice fangni fangloi haibadi makha taba numit singda khangma ngamgani. Wari se sum tabibada mayamna su uba fanglamgani madudi Twisha gi parents ki su achoba soba amakak lai habasi. Makoina machanupi gi wasi serious oina lawraga khara thijinba taragadi thodok se thoklamda basu yai. Ikoi mayam si mingonda show off tawbagi maikei sida yamna kumang yangsinna sangsali basi karigino. Icha issue thajaw matamda tay tara thokna yamna manung hanjana background amakak check tawba darkar leibra haina khanjai. Mapan thongi matik chaba khakta yenglaga lohongban maram oiraga India da paisa paiba imung kaya da nupi kaya hatpagi thodok si thoktaba natte. Masi haizaraga ngasigidi matang sida wari silo sinjarage. Thank you everyone.